ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯪꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡꯗꯤ ꯅꯨꯡꯁꯤꯅꯗꯦ, ꯃꯔꯝꯗꯤ ꯇꯣꯝꯆꯧ ꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯒ ꯑꯁꯪꯕꯤ ꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯏꯆꯝ ꯆꯝꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯅ ꯇꯣꯝꯆꯧꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯁꯪꯕꯤꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨꯁꯨ ꯎꯁꯤꯠꯇꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯅꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯍꯜꯁꯤꯡ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯣꯟꯅ ꯎꯅꯩ꯫ ꯑꯗꯨꯁꯨ ꯈꯪꯅꯔꯛꯄꯗꯩ ꯏꯃꯨꯡ ꯑꯅꯤꯗꯨ ꯊꯤꯅ ꯈꯠꯅꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯆꯧꯗꯤ ꯑꯁꯪꯕꯤꯕꯨ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯈꯟꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯕꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯗꯨ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯪꯕꯤꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯥꯅ ꯄꯥꯝꯅ ꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯪꯕꯤꯗꯤ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯌꯨꯝꯄꯥꯟ ꯁꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯣꯡ ꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨꯗ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯃꯃꯥꯒꯤ ꯑꯋꯥꯕ ꯎꯗꯦ꯫ ꯑꯁꯪꯕꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯩꯗ ꯑꯝꯇ ꯄꯣꯠꯐꯝ ꯌꯧꯅꯕ ꯆꯠꯍꯧꯔꯒꯦ꯫ ꯃꯥ ꯑꯃꯨꯛ ꯍꯧꯒꯠꯂꯗꯤ ꯁꯦꯜ ꯄꯤꯌꯨ ꯄꯤꯌꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯅꯤ꯫ ꯃꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯥꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯇꯣꯏꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯗ ꯃꯣꯏ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩ ꯆꯠꯆꯔꯒꯦ꯫ ꯄꯣꯠꯁꯤꯡꯁꯤꯁꯨ ꯌꯥꯝꯕꯅꯤꯅ ꯍꯦꯛ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗꯦꯅꯦꯁꯦ꯫ ꯉꯔꯥꯡꯅ ꯂꯣꯏꯁꯤꯟꯗꯧꯁꯨ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯍꯦꯛ ꯉꯥꯡꯅꯔꯤꯉꯩꯗ ꯅꯪꯗꯕꯅꯦꯕ꯫ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯆꯥꯅꯤꯗ꯫ ꯑꯃꯇꯪ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯃꯣꯏ ꯑꯅꯤ ꯆꯪꯉꯒ ꯑꯣꯠꯄꯗꯗꯤ ꯏꯁꯥꯁꯦ ꯐꯗꯤ ꯁꯥꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ, ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯊꯣꯡꯒꯥꯜꯗꯒꯤ ꯀꯧꯔꯛꯏ꯫ ꯑꯁꯪꯕꯤꯅ ꯍꯣꯏ ꯏꯆꯦ, ꯂꯥꯛꯑꯦ ꯂꯥꯛꯑꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨꯅꯦ ꯀꯌా ꯀꯟꯅ ꯀꯧꯔꯛꯏꯅꯣ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯈꯣꯜ ꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯇꯞꯅ ꯇꯞꯅ ꯇꯧꯏ꯫ ꯃꯥꯒꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯅ ꯊꯣꯡꯒꯥꯗꯒꯤ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯎꯔꯛꯑꯦ ꯃꯤ꯫ ꯑꯩꯒꯤ ꯂꯥꯏ ꯐꯠꯇꯕ ꯑꯅꯤꯁꯦ ꯍꯧꯒꯠꯂꯛꯄ ꯇꯥꯔꯦ, ꯑꯩꯗ ꯆꯠꯍꯧꯔꯒꯦ꯫ ꯅꯨꯄꯤꯗꯨꯅ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯃꯣꯂꯤ ꯑꯗꯨꯝ ꯇꯧꯗꯅ ꯂꯩ꯫ ꯀꯧꯅꯗ꯭ꯔꯤꯈꯩ ꯍꯦꯛ ꯌꯥꯗꯦ꯫ ꯅꯣꯡꯃꯇꯁꯨ ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯔꯝꯃꯣ꯫ ꯅꯪ ꯉꯥꯏꯔꯤꯉꯩꯗ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦꯁꯦ, ꯃꯤꯅ ꯂꯣꯏꯅ ꯍꯜꯂꯝꯃꯅꯤ꯫ ꯑꯌꯨꯛꯁꯤꯗꯤ ꯉꯜꯂꯤꯈꯩ ꯄꯣꯠꯁꯦ ꯁꯤꯠꯄꯅꯤ ꯏꯕꯦꯝꯃ꯫ ꯄꯣꯠ ꯌꯣꯟꯕ ꯅꯨꯡꯉꯥꯏꯗꯧꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯍꯦꯛ ꯃꯥꯡꯍꯜꯂꯦ꯫ ꯍꯧꯔꯝꯗ꯭ꯔꯁꯨ ꯍꯧꯔꯝꯗꯦꯅ ꯄꯩꯊꯣꯛꯇꯣꯏꯅꯤꯅꯦ꯫ ꯑꯌꯤꯡꯕꯤꯅ ꯏꯁ ꯏꯆꯦ ꯏꯕꯦꯝꯃ, ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯇꯨꯝꯍꯧꯏ꯫ ꯑꯩꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯦꯅꯦꯅ ꯃꯈꯣꯟ ꯊꯣꯛꯈ꯭ꯔꯗꯤ ꯍꯧꯒꯠꯂꯛꯑꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯠꯇꯅ ꯂꯩꯗꯣꯏꯕ꯫ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯇꯞꯅ ꯇꯞꯅ ꯇꯧꯔꯤꯀꯥꯟꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤꯅꯦ꯫ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯑꯗꯤ ꯄꯤꯌꯣꯒ ꯆꯥꯒꯦꯒ ꯇꯧꯗꯣꯏꯅꯤ꯫ ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤꯗ ꯐꯪꯂꯛꯏꯕ ꯁꯦꯜꯁꯤꯅ ꯍꯣꯔꯦꯟ ꯃꯣꯏꯗ ꯑꯃꯨꯛ ꯄꯤꯗꯣꯏꯕ, ꯑꯗꯨꯒ ꯆꯦꯡꯁꯨ ꯋꯥꯟꯗꯣꯏꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ, ꯆꯥꯛꯈꯨꯝ ꯃꯨꯠꯇꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯏꯆꯥ ꯏꯋꯥꯒꯤ ꯁꯦꯜꯕꯨ ꯍꯨꯟꯒꯗ꯭ꯔꯥ? ꯋꯥꯏꯗꯤ ꯍꯩꯍꯩꯗꯦꯕꯨ ꯏꯆꯦ, ꯋꯥꯗꯤ ꯋꯥꯔꯦꯍꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯌꯨꯝꯕꯥꯟꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯅꯨꯄꯤ ꯅꯪꯅ ꯋꯥꯕ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯨꯔꯒ ꯅꯋꯥꯒꯤ ꯌꯨ ꯊꯛꯁꯦꯜ ꯍꯨꯜꯂꯤꯕꯅꯤꯅꯦ꯫ ꯏꯕꯦꯝꯃ, ꯅꯪ ꯑꯣꯏꯕꯒꯤ ꯈꯥꯡꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯃꯥꯅ ꯁꯤꯔꯒꯁꯤ ꯑꯩꯅ ꯁꯤꯔꯒꯁꯤ ꯆꯞ ꯆꯥꯅ ꯈꯪꯅꯗꯧꯅꯤ꯫ ꯏꯆꯦ, ꯑꯩꯅ ꯈꯔ ꯉꯥꯡꯉꯨꯅꯤ꯫ ꯌꯨꯗꯣ ꯉꯥꯎꯔꯕꯅꯤꯅ ꯁꯥꯎꯔꯤꯅꯦꯅ ꯏꯃꯨꯡꯒꯤ ꯑꯔꯩꯕ ꯄꯣꯠ ꯆꯩꯈꯩ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯀꯅꯤ꯫ ꯁꯦꯜꯒ ꯆꯤꯟꯕꯅꯤ, ꯃꯥꯅ ꯊꯨꯒꯥꯏꯔꯒ ꯑꯃꯨꯛ ꯂꯩꯅꯕ ꯁꯦꯜꯒ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯆꯦ, ꯑꯩꯁꯨ ꯉꯥꯡꯕ ꯇꯟꯗꯅ ꯑꯗꯨꯝ ꯊꯣꯛꯑꯦꯗ꯫ ꯃꯥꯅ ꯌꯨ ꯊꯛꯇꯕ ꯃꯇꯝꯗ ꯉꯥꯡꯒꯦꯁꯨ ꯅꯨꯡꯗꯥꯡꯗꯨꯗ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯑꯒ ꯇꯨꯝꯈ꯭ꯔꯅꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯅ ꯑꯩꯅ ꯑꯃꯨꯛ ꯆꯠꯊꯣꯛꯑꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯄꯗꯅ ꯃꯥꯅ ꯌꯨ ꯊꯛꯄ ꯆꯠꯅꯕ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯗꯅ ꯂꯩꯔꯝꯅꯤ꯫ ꯁꯦꯜ ꯂꯧꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯒ ꯐꯪꯗꯦꯗ ꯏꯆꯦ꯫ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ
ꯈꯤꯗ꯭ꯔꯕ ꯌꯦꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯕꯨꯡꯉꯣꯗꯨꯁꯨ ꯖ꯭ꯋꯥꯔꯒ ꯌꯨꯒꯗ ꯁꯤꯔꯗꯧꯅꯤ ꯈꯪꯗꯦ ꯏꯕꯦꯝꯃ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯣꯏꯅ ꯃꯌꯨꯗꯨ ꯊꯛꯆꯜꯂꯕꯅꯤꯅ ꯆꯥꯛꯇꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯔꯨꯕꯅꯤꯅ ꯆꯥꯗꯕꯗ ꯌꯥꯗꯦ ꯏꯆꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯏꯄꯨꯔꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ ꯅꯪꯇ ꯅꯠꯇꯦ ꯑꯩꯁꯨ ꯇꯧꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯣꯏ ꯇꯥꯗꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯛꯄꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯐꯩꯗꯣ ꯅꯪꯗꯤ ꯅꯇꯣꯝꯇ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅ ꯋꯥꯖꯔꯦ ꯅꯪꯁꯨ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨ ꯐꯅꯁꯨ ꯆꯥꯎꯔꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯅꯪꯒꯤ ꯃꯇꯦꯡ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯕ ꯌꯥꯏꯅ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯅꯪꯁꯨ ꯏꯕꯦꯝꯃ ꯅꯆꯥꯗꯣ ꯃꯈꯥ ꯑꯃꯠꯇꯒ ꯇꯥꯈꯤꯕ ꯌꯥꯕꯅꯤ ꯑꯃꯁꯤꯅ ꯀꯩꯗꯧꯅꯤ ꯅꯆꯥ ꯅꯨꯄꯤꯗꯣ ꯑꯃꯇꯪ ꯌꯥꯎꯔꯝꯂꯕꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯀꯌꯥꯝ ꯄꯥꯡꯅꯤ ꯀꯣꯟꯅ ꯅꯨꯄꯥꯅ ꯃꯃꯥ ꯃꯄꯥ ꯌꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯅꯨꯄꯤꯅ ꯍꯦꯟꯕꯅꯤꯀꯣ ꯆꯨꯝꯃꯤ ꯏꯆꯦ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯈꯤꯕ ꯏꯃꯥ ꯋꯥꯈꯤꯅꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯇꯧꯗꯧꯕ ꯊꯕꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯅꯤꯗꯣ ꯑꯗꯨꯕꯨ ꯏꯆꯦ ꯏꯆꯥ ꯌꯥꯝꯃꯒ ꯑꯩ ꯃꯊꯥ ꯁꯥꯕ ꯍꯦꯟꯅꯕꯅꯤꯗ ꯃꯄꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯗꯤ ꯐꯩꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯏꯊꯛꯇ ꯂꯣꯏꯅ ꯇꯥꯔꯛꯇꯣꯏꯅꯤ ꯃꯣꯏꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯕꯤꯔꯣꯏ ꯑꯗꯨꯅ ꯏꯆꯦ ꯑꯩ ꯏꯆꯥꯒ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯩꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯄꯗ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯠꯐꯝꯁꯨ ꯌꯧꯔꯕꯅꯤꯅ ꯏꯊꯧꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯅꯁꯤ ꯆꯣ ꯅꯪꯁꯨ ꯅꯐꯝꯗ ꯄꯣꯠ ꯆꯩꯗꯣ ꯂꯧꯊꯣꯛꯆꯔꯨꯔꯣ ꯄꯣꯠꯁꯤꯠ ꯐꯔꯁꯤꯀꯣ ꯅꯨꯡꯇꯤꯒꯤ ꯑꯁꯪꯕꯤ ꯑꯌꯨꯛ ꯉꯟꯅ ꯄꯣꯠꯐꯝ ꯐꯝꯕ ꯆꯠꯂꯤ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯑꯐꯪꯕ ꯊꯕꯛꯁꯨ ꯁꯨꯏ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛ ꯐꯥꯎ ꯄꯣꯊꯥꯕ ꯁꯪꯖꯗꯦ ꯅꯨꯃꯤꯠꯇꯨꯁꯨ ꯄꯣꯠꯐꯝꯗꯒꯤ ꯊꯦꯡꯈ꯭ꯔꯦꯅ ꯄꯣꯠꯐꯝꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯒ ꯍꯜꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯗꯨꯛ ꯊꯦꯡꯉꯩꯗꯨꯕꯨ ꯀꯩꯒꯤꯅꯣ ꯄꯣꯠꯐꯝꯗ ꯅꯨꯄꯥ ꯅꯍꯥꯛꯀꯤ ꯏꯔꯥꯡ ꯇꯧꯔꯤꯉꯩꯗ ꯊꯦꯡꯕ ꯑꯣꯏꯔꯝꯅꯤꯅꯦ ꯑꯁꯪꯕꯤꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯗꯨꯕꯣ ꯄꯣꯠꯇꯣ ꯁꯤꯠꯇꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯍꯦꯟꯅ ꯉꯟꯅ ꯍꯜꯂꯛꯅꯤꯡꯂꯤꯕꯅꯤ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯐꯅ ꯈꯟꯕ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯑꯩꯁꯦ ꯄꯣꯠꯐꯝꯗꯒꯤ ꯋꯥꯅ ꯍꯜꯂꯛꯂꯤꯕꯅꯤ ꯈꯠꯅꯕꯒ ꯍꯧꯕꯤꯔꯛꯀꯅꯨ ꯑꯝꯇ ꯁꯦꯜꯁꯦ ꯂꯧꯕꯤꯔꯣ ꯅꯨꯡꯉꯥꯏꯕꯤꯔꯨꯔꯣ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯜꯂꯁꯨ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯣꯡꯃꯒꯤ ꯌꯨꯊꯛ ꯁꯦꯜꯗꯤ ꯋꯥꯠꯄ ꯌꯥꯗꯦ ꯃꯤꯅ ꯉꯥꯏꯅꯔꯝꯅ ꯊꯦꯡꯈ꯭ꯔꯅꯤ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯩ ꯌꯨꯝꯁꯤꯗ ꯆꯥꯕ ꯆꯥꯗꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯍꯧꯔꯒꯦ ꯅꯤꯡꯊꯦꯝꯖꯥꯎꯅ ꯅꯪꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯁꯦꯜ ꯈꯔ ꯂꯧꯕꯁꯤꯗꯅꯤꯅꯦ ꯅꯪꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕꯁꯦ ꯇꯧꯅꯨ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯤ ꯇꯧ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯍꯣꯠꯅꯔꯝꯃꯤꯗꯨꯅꯤ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯁꯨꯔꯒ ꯋꯥꯕꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯂꯛꯇꯕꯩꯅꯤ ꯑꯩꯅ ꯌꯨꯗ ꯇꯥꯏꯅꯈ꯭ꯔꯤꯁꯦ ꯁꯤ ꯊꯛꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯏꯪꯕꯣꯏ ꯅꯤꯡꯉꯤ ꯅꯪ ꯀꯩꯁꯨ ꯈꯪꯄꯣꯟꯇꯦꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯀꯅꯨ ꯅꯄꯥꯝ ꯌꯧꯖꯩ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥꯡꯗꯒ ꯂꯦꯞꯄꯛꯀꯅꯨ ꯅꯤꯡꯊꯦꯝꯖꯥꯎ ꯁꯦꯜ ꯂꯧꯔꯒ ꯌꯨ ꯊꯛꯄ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯇꯣꯃꯥꯜꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯇꯣꯃꯥꯜꯅ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯔꯣ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯒꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦ ꯅꯃꯥꯟꯅꯕꯒ ꯆꯥꯟꯅꯗ꯭ꯔꯁꯨ ꯌꯨꯝꯁꯤꯗ ꯊꯣꯡꯂꯤꯕ ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯔꯣ ꯑꯥꯗ ꯆꯥꯔꯨꯗꯣꯏꯗꯨꯁꯨ ꯆꯥꯛꯅꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯏꯃꯥ ꯁꯦꯜꯒ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯦꯟꯗꯣꯏ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤ ꯁꯦꯜ ꯐꯥꯎ ꯂꯩꯇ꯭ꯔꯤ ꯆꯠꯂꯣ ꯏꯃꯥꯗ ꯃꯊꯥ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯀꯅꯨ ꯏꯃꯥꯗꯤ ꯉꯁꯤꯁꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯅꯨꯡꯇꯤꯒꯤ ꯁꯧꯒ꯭ꯔꯤ ꯆꯥꯃꯟꯗꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ ꯍꯥꯏꯔꯁꯨ ꯏꯃꯥꯗꯤ ꯁꯦꯜ ꯂꯩꯇꯦꯅ ꯌꯥꯔꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯦꯜ ꯈꯥꯏꯅꯔꯒ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯅꯔꯨꯒꯦ ꯇꯧꯅꯤ ꯀꯨꯏꯔꯦ ꯆꯤꯟꯁꯤꯗ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯒ ꯊꯦꯡꯈꯤꯗꯕ ꯑꯩꯁꯨ ꯃꯤꯅꯤꯅ ꯆꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯁꯧꯒ꯭ꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯐꯨꯛꯇꯣꯛꯈꯤꯗꯣꯏꯅꯤ ꯁꯧꯒ꯭ꯔꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯄꯥ ꯍꯥꯏꯔꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨꯗ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯔꯦ ꯅꯪꯁꯨ ꯑꯗꯨꯃꯉꯥꯏ ꯐꯅꯁꯨ ꯆꯥꯎꯔꯤ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯏꯃꯨꯡ ꯄꯨꯕꯁꯨ ꯌꯥꯎꯅꯔꯤ ꯁꯤꯗꯅ ꯅꯪꯅ ꯑꯉꯥꯡ ꯁꯥꯗꯅ ꯁꯦꯜ ꯅꯤꯗꯅ ꯂꯩꯔꯦ ꯅꯠꯇꯦ ꯑꯩꯕꯨ ꯁꯦꯜ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯕ꯭ꯔꯕ ꯑꯩꯅ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯣꯠꯅꯔꯤꯕꯁꯦ ꯅꯣꯏꯅ ꯀꯔꯤꯝꯇ ꯎꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯃꯤꯅꯦ ꯋꯥꯕ ꯈꯪꯉꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅ ꯅꯨꯡꯇꯤꯒꯤ ꯄꯤꯕ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯁꯦꯜ ꯈꯤꯇꯪ ꯅꯤꯕꯁꯤꯗꯅ ꯑꯗꯨ ꯑꯗꯥ ꯇꯧꯗꯅ ꯂꯩ ꯏꯃꯥ ꯄꯤꯔꯛꯑꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯏꯔꯝꯃꯅꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯅꯄꯥ ꯍꯤꯡꯆꯥꯕꯗꯨꯅ ꯄꯨꯔꯒ ꯅꯨꯡꯉꯥꯏꯕ ꯆꯠꯈ꯭ꯔꯕꯅꯦ ꯐꯔꯦ
ꯄꯤꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯣꯏꯕ ꯅꯣꯏꯅ ꯇꯩ ꯅꯅꯥꯎ ꯅꯨꯡꯁꯤꯅ ꯂꯩꯍꯧꯔꯣ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏꯕ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯁꯪꯕꯤ ꯃꯆꯥꯕꯨ ꯈꯥꯝꯗꯨꯅ ꯃꯈꯨꯠꯇ ꯂꯩꯔꯝꯕ ꯁꯦꯜ ꯈꯔꯗꯨ ꯄꯤꯗꯨꯅ ꯊꯥꯈ꯭ꯔꯦ ꯆꯦꯡ ꯋꯥꯟꯒꯦꯅ ꯊꯝꯂꯝꯕ ꯁꯦꯜꯗꯨꯁꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯏꯇꯣꯝꯇꯁꯨ ꯉꯥꯏꯔꯦ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯁꯦꯜꯁꯦ ꯍꯦꯛ ꯄꯤꯍꯧꯗꯕꯗ ꯊꯣꯛꯄ ꯑꯃ ꯇꯧꯈꯤꯗꯣꯏꯅꯤ ꯃꯆꯤꯡ ꯐꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯛꯏ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯂꯩꯗꯣꯏꯁꯤꯕꯨ ꯑꯅꯤꯗꯨꯅ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯎꯗꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯇꯧꯔꯛꯇꯣꯏꯅꯤ ꯄꯨꯟꯁꯤꯁꯦ ꯋꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯁꯤꯗꯣꯛꯈꯤꯗꯣꯏꯅꯤ ꯃꯣꯏ ꯃꯄꯥ ꯃꯆꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯅꯤ ꯀꯥꯟꯅꯗꯦ ꯏꯁꯤꯡꯁꯦ ꯄꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯇꯧꯔꯨꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯑꯁꯪꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯏꯟ ꯆꯤꯡꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯨꯒꯦ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯁꯦꯟꯗꯣꯏ ꯆꯥꯕ ꯀꯨꯟꯖꯣ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯁꯥꯎꯔꯞ ꯇꯧꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯪꯕꯤꯕꯨ ꯀꯧꯔꯛꯏ ꯍꯩꯃꯥ ꯈꯨꯔꯥ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯐꯤꯗꯥ ꯂꯩꯖꯔꯤ ꯅꯃꯧ ꯀꯔꯤꯅꯣ ꯈꯨꯔꯥꯅ ꯆꯥꯅꯕ ꯌꯦꯡꯖꯔꯒꯦ ꯕꯦꯃꯥ ꯋꯥꯍꯩꯗꯨꯅ ꯄꯦꯜꯂꯒꯦ ꯅꯪ ꯈꯨꯔꯥꯅ ꯂꯥꯛꯂꯤꯁꯦ ꯅꯪꯁꯨ ꯃꯔꯪ ꯈꯪꯉꯝꯅꯤ ꯈꯜꯂꯤ ꯅꯪ ꯈꯨꯔꯥꯁꯤ ꯊꯕꯛꯁꯨ ꯈꯔ ꯌꯥꯝ ꯍꯧꯋꯤꯅꯦ ꯈꯨꯔꯥ ꯅꯃꯧꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯈꯨꯔꯥꯒꯤ ꯁꯦꯜꯗꯨꯗ ꯄꯤꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯃꯊꯪ ꯊꯥꯗꯗꯤ ꯁꯣꯏꯗꯅ ꯐꯨꯒꯠꯆꯔꯒꯦ ꯁꯥꯎꯕꯤꯔꯅꯨ ꯈꯨꯔꯥ ꯕꯦꯃꯥ ꯈꯨꯔꯥꯁꯨ ꯁꯥꯎꯕ ꯍꯩꯕꯅꯤꯀꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯈꯨꯔꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯀꯟꯕ ꯍꯥꯏꯗꯕꯅꯤꯀꯣ ꯅꯪꯅ ꯋꯥꯅ ꯍꯣꯠꯅꯖꯕꯗꯨ ꯈꯨꯔꯥ ꯈꯪꯉꯤ ꯑꯗꯨꯅꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯟꯅ ꯁꯥꯎꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯀꯌꯥ ꯁꯨꯖꯤꯜꯂꯛꯂꯦ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯑꯩꯁꯨ ꯁꯦꯟꯗꯣꯏ ꯈꯔ ꯂꯥꯛꯄꯁꯤꯅ ꯍꯤꯡꯖꯔꯤꯕꯅꯤ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯍꯤꯡꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯍꯤꯡꯒꯦ ꯅꯣꯏ ꯁꯤꯌꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯤꯆꯠ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯅ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯗꯣ ꯅꯄꯨꯔꯣꯏꯕꯒꯤ ꯅꯣꯡꯃꯒꯤ ꯌꯨꯊꯛ ꯁꯦꯜ ꯍꯨꯟꯅꯕ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯒꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁꯦꯜꯗꯨꯅ ꯇꯨꯡꯁꯤꯜꯂꯕꯗꯤ ꯊꯥ ꯑꯃꯒꯤ ꯑꯩꯒꯤ ꯁꯦꯟꯗꯣꯏꯗꯤ ꯁꯨꯕ ꯉꯝꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯈꯨꯔꯥ ꯏꯕꯦꯝꯃ ꯈꯨꯔꯥꯅ ꯍꯥꯏꯔꯤꯁꯦ ꯃꯌꯦꯛꯅꯤ ꯅꯪ ꯈꯨꯔꯥꯕꯨ ꯁꯥꯎꯒꯅꯨ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯌꯦꯡꯂꯤꯉꯩꯗ ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯀꯥꯏꯗꯧꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥ ꯆꯠꯂꯒ ꯉꯥꯡꯂꯨꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯜꯗꯤ ꯍꯦꯛꯇ ꯈꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯈꯨꯔꯥꯅ ꯈꯥꯝꯗꯨꯅ ꯊꯝꯕꯅꯤꯀꯣ ꯑꯩꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯀꯟꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯦꯟꯗꯣꯏꯗꯨ ꯐꯨꯒꯠꯂꯛꯅꯕ ꯇꯧꯔꯣ ꯍꯥꯟꯅꯒꯤ ꯃꯌꯥꯝꯗꯨꯁꯨ ꯈꯔꯗꯤ ꯍꯥꯞꯄꯛꯂꯣ ꯑꯩ ꯂꯣꯏꯅꯗꯤ ꯍꯥꯏꯔꯣꯏ ꯅꯪꯒꯤ ꯑꯋꯥꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯈꯨꯔꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯑꯗꯨꯒꯅꯦ ꯅꯄꯨꯔꯣꯏꯕꯗꯨ ꯋꯥꯔꯧ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯔꯒ ꯏꯃꯨꯡꯁꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯂꯣꯏꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪ ꯈꯨꯔꯥ ꯆꯠꯂꯒꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯣꯏꯍꯜꯂꯝꯒꯅꯨ ꯀꯌꯥ ꯏꯀꯥꯏꯈ꯭ꯔꯕꯅꯣ ꯁꯥꯎꯔꯒ ꯉꯥꯡꯂꯝꯕ ꯅꯠꯇ꯭ꯔꯁꯨ ꯐꯖꯕ ꯋꯥꯍꯩꯗ ꯏꯀꯥꯏꯕ ꯄꯤꯔꯝꯕꯅꯤ ꯂꯥꯏꯔꯕꯅ ꯇꯣꯟꯕꯁꯦ ꯇꯣꯜꯂꯤꯗꯀꯣ ꯃꯤꯒꯤꯁꯨ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯃꯤꯒꯤ ꯁꯦꯜꯗꯣ ꯂꯧꯔꯨꯔꯕꯅꯤꯅ ꯁꯦꯟꯗꯣꯏ ꯄꯤꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯣꯏ ꯏꯃꯥ ꯕꯥꯕꯥ ꯅꯣꯏꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯈꯟꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯎꯔꯒ ꯅꯣꯏ ꯄꯦꯜꯂꯣꯀꯣ ꯑꯁꯪꯕꯤ ꯄꯣꯊꯥꯕꯩ ꯃꯇꯝ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯀꯥꯏꯊꯣꯛꯇꯅ ꯁꯦꯜ ꯇꯥꯜꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯍꯤꯡ ꯊꯦꯡꯂꯐꯥꯎ ꯐꯤ ꯁꯥꯏ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯀꯌꯥ ꯑꯁꯤ ꯃꯄꯥ ꯃꯆꯥꯅ ꯀꯔꯤꯁꯨ ꯎꯕꯤꯗꯦ ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯒ ꯅꯨꯡꯗꯥꯡ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯟꯅ ꯐꯥꯎ ꯍꯪꯕꯤꯗꯦ ꯑꯁꯣꯝꯗꯅ ꯇꯣꯝꯆꯧ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯤ ꯆꯍꯤ 2 ꯁꯨꯖꯤꯜꯂꯛꯂꯦ ꯂꯩꯈꯤꯗꯕ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 2 ꯁꯨꯏ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯤ ꯂꯨꯍꯣꯡꯗꯧꯔꯤ ꯇꯣꯝꯆꯧꯅ ꯕꯦꯃꯥ ꯂꯨꯍꯣꯡꯕꯁꯨ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯏꯆꯥꯒꯤꯅ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕ ꯏꯄꯥꯗ ꯀꯣꯏꯗꯅ ꯍꯥꯏ ꯏꯄꯥꯅ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯨ ꯏꯄꯥꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯅꯅꯦ ꯅꯟꯗꯣꯟ ꯂꯥꯛꯂꯤꯕꯁꯤꯡꯁꯤꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯥꯝꯕ ꯂꯩꯅꯤꯡꯕ ꯑꯃ ꯂꯩꯔꯁꯨ ꯏꯄꯥꯗ ꯁꯦꯜ ꯄꯤꯌꯨ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯏꯄꯥꯗꯤ ꯅꯣꯏ ꯅꯨꯄꯤꯒꯤ ꯁꯤ ꯋꯥꯠꯂꯤ ꯑꯁꯤ ꯐꯖꯗꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯕꯥꯕꯥ ꯊꯣꯏꯗꯣꯛꯄ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯅꯆꯥꯅ ꯈꯜꯂꯤ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯐꯖꯅ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯑꯋꯥꯠꯄꯗꯨ ꯌꯦꯡꯅꯔꯁꯤ ꯍꯣꯏ
ꯏꯆꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯇꯥꯟꯐꯝꯁꯤꯗ ꯅꯃꯥꯗꯨꯗꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯐꯗꯧ ꯏꯄꯥꯗ ꯍꯥꯏꯕ ꯍꯪꯒꯣꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯩꯔꯝꯒꯅꯤꯗꯣ ꯅꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯑꯗꯨ ꯑꯗꯥ ꯇꯥꯟꯅꯒꯗꯧꯗꯕꯁꯨ ꯇꯧꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯆꯥꯊꯣꯏꯕꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯍꯟꯗ꯭ꯔꯕꯁꯨ ꯅꯃꯥꯒꯤ ꯑꯋꯥꯠꯄꯗꯨꯗꯤ ꯏꯄꯥꯅ ꯀꯣꯛꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯣꯅꯤ ꯏꯁꯣꯔ ꯃꯥꯒꯤ ꯅꯨꯡꯗꯝꯅꯤ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯉꯝꯕꯗꯤ ꯅꯠꯇꯦꯀꯣ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ ꯄꯥꯕꯅ ꯅꯆꯥꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯗꯤ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅꯕ ꯄꯥꯕꯅ ꯀꯟꯅ ꯍꯣꯠꯅꯕꯁꯤ ꯎꯕꯗ ꯅꯆꯥꯗꯤ ꯄꯦꯟꯖꯔꯤ ꯅꯆꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯥꯕꯒꯤ ꯈꯟꯕꯗꯅꯤ ꯑꯩꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯈꯔ ꯂꯩꯔꯒ ꯃꯇꯝꯅ ꯄꯨꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯥꯎꯕꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯌꯨꯝꯁꯤꯗ ꯏꯃꯥꯁꯨ ꯂꯩꯇ ꯄꯥꯕ ꯃꯇꯣꯝꯇ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯋꯥꯒꯅꯨ ꯍꯥꯏꯕ ꯉꯝꯗꯦ ꯄꯥꯕ ꯅꯆꯥ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯄꯥꯕꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯅꯤꯡꯂꯦ ꯃꯗꯨ ꯌꯥꯗꯦ ꯏꯆꯥꯊꯣꯏꯕꯤ ꯄꯥꯕꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯄꯥꯕ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯤꯁꯤꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯄꯥꯕꯒꯤ ꯀꯔꯤꯁꯨ ꯋꯥꯔ ꯅꯤꯡꯉꯣꯟ ꯑꯃ ꯄꯥꯝꯗ ꯁꯤꯕ ꯍꯧꯅꯗꯦ ꯑꯗꯨ ꯏꯆꯥꯊꯣꯏꯕꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ ꯅꯅꯦꯝ ꯅꯀꯨꯕꯨ ꯀꯤꯅ ꯆꯠꯀꯗꯕꯅꯤ ꯃꯈꯣꯏꯒꯤ ꯆꯤꯟꯊꯛꯇ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯪꯒꯠꯅ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯂꯩꯈꯤꯗ꯭ꯔꯕ ꯅꯃꯥꯕꯨ ꯆꯤꯡꯊꯣꯛꯂꯒ ꯉꯥꯡꯍꯟꯒꯅꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯅꯃꯥꯅ ꯇꯥꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯄꯥꯅ ꯈꯔ ꯍꯥꯏꯕꯅꯤ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯏꯆꯥꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯍꯧꯔꯣ ꯄꯥꯕꯁꯨ ꯃꯄꯥꯗ ꯃꯤ ꯂꯥꯛꯄ ꯃꯥꯜ ꯌꯦꯡꯂꯨꯈꯤꯒꯦ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯟꯐꯝꯁꯤꯗ ꯋꯥꯈꯜ ꯋꯥꯕ ꯌꯥꯗꯦꯀꯣ ꯏꯆꯥꯊꯣꯏꯕꯤ ꯑꯁꯪꯕꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯤ ꯆꯔꯥ ꯍꯦꯟꯕꯁꯨ ꯃꯁꯤꯡ ꯈꯪꯗ꯭ꯔꯤ ꯅꯤꯡꯊꯦꯝꯖꯥꯎ ꯌꯨ ꯊꯛꯂꯝꯕꯗꯩ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯤ ꯑꯁꯪꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯔꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯄꯨꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯤꯅꯁꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯔꯤ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯤ ꯅꯣꯡꯃꯁꯨ ꯅꯤꯡꯊꯦꯝꯖꯥꯎ ꯑꯁꯪꯕꯤꯒ ꯀꯟꯅ ꯆꯩꯅꯔꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯩꯅ ꯁꯦꯜ ꯈꯖꯤꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯇꯥꯜꯂꯤꯕ ꯁꯦꯜꯗꯣ ꯀꯗꯥꯏꯗ ꯊꯝꯒꯦꯅ ꯍꯥ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯈꯤꯗ꯭ꯔꯕꯅꯤ ꯈꯠꯅꯗ꯭ꯔꯤꯉꯩ ꯆꯩꯅꯗ꯭ꯔꯤꯉꯩ ꯄꯤꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯋꯥꯈꯜ ꯈꯤꯇꯁꯨ ꯇꯥꯕꯤꯌꯨꯕ ꯅꯨꯄꯤ ꯑꯩꯅ ꯇꯥꯟꯗꯅ ꯁꯦꯜ ꯀꯌꯥꯝꯕꯨ ꯇꯥꯟꯗꯣꯏꯅꯣ ꯈꯔ ꯈꯖꯤꯛ ꯐꯪꯂꯛꯄꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯣꯡꯃꯒꯤ ꯌꯨꯊꯛ ꯁꯦꯜ ꯍꯨꯟꯕ ꯅꯆꯥꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯄꯤꯌꯣꯒ ꯆꯥꯒꯦꯒ ꯀꯔꯤꯁꯨ ꯀꯣꯟꯅꯕ ꯅꯠꯇꯤꯌꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯇꯣꯏ ꯁꯔꯨꯛ ꯊꯕꯛ ꯈꯔ ꯈꯔꯗ ꯁꯨꯔꯗꯤ ꯀꯌꯥꯝ ꯐꯅꯤ ꯑꯩꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯏꯇꯣꯝꯇ ꯍꯣꯠꯅꯕ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯤꯁꯨ ꯃꯁꯤꯡ ꯊꯥꯕꯤꯗꯦ ꯑꯩꯁꯨ ꯋꯥꯔꯦ ꯅꯣꯏꯒꯤ ꯍꯣꯠꯅꯕꯗ ꯑꯩꯅ ꯁꯣꯝꯗ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯏꯁꯤꯡ ꯊꯛꯇꯅ ꯍꯤꯡꯂꯤꯁꯦ ꯀꯔꯤꯝꯇ ꯎꯕꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯤ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪꯅ ꯅꯍꯥꯟꯈꯩ ꯁꯦꯜ ꯇꯥꯟꯕꯅꯦꯅ ꯅꯣꯡꯉꯥꯟꯕꯗꯩ ꯆꯠꯂꯤꯅꯦꯅ ꯆꯠꯂꯤꯗꯣ ꯅꯋꯥ ꯉꯥꯡꯅꯕ ꯆꯠꯂꯤꯕ꯭ꯔꯅ ꯍꯥ ꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯃꯣꯏꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯕ ꯂꯣꯏꯅ ꯉꯝꯃꯤꯅꯦ ꯅꯪꯅ ꯀꯩꯗꯧꯔꯕ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯆꯠꯂꯣ ꯁꯦꯜ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯂꯩꯇꯦ ꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯤꯔꯤꯗꯨꯅꯤ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯂꯩꯇꯦ ꯂꯩꯔꯝꯕ ꯈꯔꯗꯨꯅ ꯃꯤꯒꯤ ꯄꯨꯔꯨꯕꯗꯣ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯑꯃꯠꯇ ꯂꯦꯝꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯅꯥꯗꯒꯤꯅꯣ ꯍꯪꯁꯨ ꯆꯠ ꯅꯪ ꯂꯩꯇꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑꯒ ꯑꯩꯒꯤ ꯁꯦꯜꯗꯣ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯆꯠꯂꯣ ꯊꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯃꯟꯗꯅ ꯃꯤꯅ ꯑꯩ ꯂꯥꯛꯄꯁꯦ ꯁꯦꯜ ꯄꯨꯕ ꯂꯥꯛꯂꯤꯕꯅꯤ ꯈꯟꯗꯅ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯅꯔꯦ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯝꯗꯤ ꯄꯨꯏ ꯁꯤꯡꯕ꯭ꯔꯗꯤ ꯁꯨꯡꯁꯤꯡꯁꯨ ꯁꯤꯡꯗꯦ ꯑꯗꯨꯅꯗꯤ ꯃꯤ ꯀꯅꯥꯅꯕꯨ ꯄꯤꯅꯤꯡꯗꯣꯏꯅꯣ ꯍꯪꯒꯦꯒꯅꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯪꯕꯤꯔꯨꯔꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯔꯣꯏ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯑꯩ ꯉꯝꯂꯛꯇ꯭ꯔꯦ ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯉꯕ ꯍꯥ ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ ꯍꯥꯠꯄꯤꯔꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯧꯔꯤ ꯃꯦꯠꯂꯤ ꯑꯁꯪꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯖꯣꯗꯨꯁꯨ ꯁꯦꯜ ꯊꯧꯕꯅꯦꯅ ꯂꯥꯛꯄꯅꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯕꯨ ꯆꯤꯡꯊꯣꯛꯏ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯖꯥꯎ ꯅꯆꯤꯜꯅ ꯑꯗꯨꯛ ꯉꯥꯡꯅꯨ ꯆꯩꯅꯨ ꯅꯈꯨꯠ ꯅꯁꯥꯗꯤ ꯌꯥꯎꯅꯅꯨꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅ ꯅꯣꯏꯕꯣ ꯃꯇꯨꯡ ꯇꯧꯅꯨꯀꯣ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯐꯤꯡꯅ ꯊꯣꯛꯈꯤ ꯈꯨꯔꯥ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯕꯨ ꯐꯖꯅ ꯉꯥꯡꯅꯧ ꯌꯥꯗ꯭ꯔꯣ ꯅꯣꯏ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯕ ꯈꯨꯔꯥ ꯍꯥꯠꯀꯦꯁꯨ ꯍꯥꯠꯈ꯭ꯔꯁꯅꯨꯗ ꯃꯗꯨꯗꯨꯗ ꯑꯩ ꯁꯥꯟꯇꯤꯗ ꯂꯩꯔꯅꯤ ꯑꯩ ꯋꯥꯔꯦ
ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯥꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯍꯧꯗ꯭ꯔꯗꯤ ꯑꯁꯨꯝ ꯇꯧꯔꯕꯅꯤ ꯈꯪꯗ꯭ꯔꯦ ꯈꯨꯔꯥ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯦ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯁꯤꯈ꯭ꯔꯁꯤꯔ ꯈꯪꯗ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗꯁꯨ ꯑꯩꯅ ꯁꯦꯜ ꯄꯨꯗꯕ ꯃꯤ ꯂꯩꯔꯝꯃꯔꯣꯏ ꯑꯩ ꯎꯕꯗ ꯃꯤꯁꯤꯡꯁꯦ ꯀꯤꯗꯅ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯅꯔꯕꯅꯤ ꯈꯨꯔꯥꯒꯤ ꯁꯦꯜꯗꯨꯁꯨ ꯄꯤꯅꯕ ꯑꯩ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯅꯃꯧ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯔꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯈꯨꯔꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯖꯥꯎꯁꯦ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯁꯥꯁꯤꯁꯨ ꯐꯤꯕꯝ ꯑꯃ ꯆꯥꯔꯛꯇ꯭ꯔꯦ ꯃꯌꯥꯡꯁꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯂꯤ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯁꯦꯡꯗ꯭ꯔꯦꯅꯦ ꯅꯪꯅ ꯀꯔꯤ ꯎꯄꯥꯏꯅꯣ ꯇꯧꯔꯒ ꯃꯥꯒꯤ ꯌꯨꯁꯦ ꯊꯤꯡꯅꯕ ꯍꯣꯠꯅꯧ ꯏꯕꯦꯝꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯕꯗꯤ ꯅꯥꯔꯛꯂꯅꯤ ꯁꯦꯜꯁꯨ ꯃꯌꯥꯝ ꯇꯤꯡꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯁꯥꯗꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯤ ꯅꯪꯕꯨ ꯆꯥꯛꯀ ꯅꯤꯡꯊꯤꯅ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯃꯥꯒꯤ ꯁꯦꯜ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯈꯤꯕꯗꯤ ꯀꯨꯏꯔꯦꯗ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯕꯅꯤ ꯏꯆꯥꯅꯨꯄꯥꯁꯨ ꯅꯣꯡꯉꯥꯟꯕꯗꯩ ꯆꯥꯛ ꯆꯥꯅꯕꯅꯦ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯅꯤ ꯏꯊꯟꯗꯗꯤ ꯁꯦꯜꯒ ꯂꯩꯇꯕꯅꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯗꯣꯛꯏ ꯐꯔꯦ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯉꯥꯏꯔꯛꯂꯤ ꯉꯥꯏꯕꯩ ꯉꯥꯏꯕ ꯑꯩ ꯊꯥ ꯑꯃꯒ ꯉꯥꯏꯔꯒꯦ ꯈꯨꯔꯥ ꯁꯦꯟꯗꯣꯏꯒ ꯂꯧꯕꯤꯔꯔꯣꯏ ꯁꯦꯂꯦꯞꯇꯣ ꯑꯗꯨ ꯈꯔ ꯏꯟꯈꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯑꯁꯤ ꯃꯉꯥꯏꯔꯦ ꯈꯨꯔꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯕꯦꯃꯥ ꯅꯪꯁꯨ ꯈꯨꯔꯥꯅ ꯍꯥꯏꯔꯤꯁꯦ ꯉꯝꯅꯕ ꯍꯣꯠꯅꯔꯣꯀꯣ ꯃꯇꯝꯗꯨꯗꯗꯤ ꯁꯣꯏꯍꯟꯒꯅꯨ ꯈꯨꯔꯥꯁꯨ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕꯅꯤ ꯈꯨꯔꯥꯒꯤ ꯊꯥꯖꯕꯁꯤ ꯃꯥꯡꯍꯟꯒꯅꯨ ꯑꯗꯨꯗꯤ ꯈꯨꯔꯥꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯍꯧꯔꯣ ꯑꯁꯪꯕꯤ ꯀꯔꯤ ꯇꯧꯔꯒ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯤ ꯁꯤꯡꯗꯣꯛꯁꯤꯒꯦ ꯀꯟꯅ ꯈꯜꯂꯤ ꯃꯁꯤꯗꯩꯗꯤ ꯁꯦꯜ ꯇꯥꯟꯕꯗꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯁꯪꯕꯤꯅ ꯆꯦꯡ ꯋꯥꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯇꯣꯝꯆꯧꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯑꯁꯪꯕꯤꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯃꯥꯏꯗꯣ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯗ ꯏꯀꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯩ ꯆꯦꯡ ꯋꯥꯜꯂꯨꯕꯗꯨꯁꯨ ꯏꯀꯥꯏꯗꯨꯅ ꯐꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯅꯕ ꯍꯣꯠꯅꯖꯩ ꯇꯣꯝꯆꯧꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯁꯪꯕꯤ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯟꯈ꯭ꯔꯦꯗ ꯑꯁꯪꯕꯤꯅ ꯏꯀꯥꯏꯅ ꯃꯥꯅꯤ ꯇꯥꯗ ꯑꯩ ꯑꯁꯪꯕꯤꯅꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗꯤ ꯅꯁꯛ ꯑꯃ ꯎꯠꯂꯝ ꯑꯩꯗꯤ ꯅꯪꯁꯤ ꯃꯥꯜꯂꯨꯗ꯭ꯔꯕꯅꯤ ꯍꯥꯏꯐꯦꯠꯇꯤ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ ꯍꯪꯂꯛꯏꯁꯦ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯅꯦ ꯅꯪꯕꯨ ꯐꯤꯕꯝ ꯑꯃ ꯇꯧꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯐꯤꯖꯤ ꯃꯔꯨꯝꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯗꯨꯅ ꯇꯥꯗ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯆꯦꯡ ꯋꯥꯜꯂꯨꯕꯅꯤ ꯇꯥꯗꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩꯕꯨꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯩꯔ ꯀꯩꯅꯣ ꯏꯁꯥꯁꯦ ꯁꯨꯝ ꯂꯨꯝꯁꯤꯜꯂꯛꯂꯤ ꯑꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜꯂꯣꯏ ꯀꯩꯑꯣꯏ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯊꯣꯛꯎꯕꯅꯤꯅꯦ ꯑꯩ ꯅꯪ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯃꯤꯅ ꯍꯥꯏꯅꯕꯗꯩ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯂꯝꯅꯤꯗꯤ ꯈꯜꯂꯨꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯏꯐꯝꯗꯒꯤ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯑꯁꯪꯕꯤ ꯋꯥꯗꯦ ꯇꯥꯗ ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯂꯩꯔꯝꯃꯣꯏ ꯇꯥꯗꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯪꯕꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯤ ꯍꯥꯏꯗꯨꯗꯤ ꯑꯇꯥꯡꯕꯅꯤ ꯑꯋꯥꯕ ꯍꯤꯔꯝ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯑꯃꯃꯝꯗꯤ ꯑꯗꯨം ꯂꯩꯅꯔꯤ ꯄꯣꯠꯅꯤ ꯑꯩꯁꯨ ꯁꯦꯜ ꯊꯨꯝꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯁꯨ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯗꯧꯕ ꯃꯤꯗꯨꯗꯤ ꯋꯥꯠꯂꯦꯅꯦ ꯅꯆꯦꯗꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯤꯗ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯍꯤꯡꯂꯤꯕꯅꯤ ꯇꯥꯗꯁꯨ ꯆꯠꯄꯤꯔꯣ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯪꯕꯤ ꯅꯪ ꯌꯥꯝ ꯋꯥꯔꯗꯤ ꯑꯩꯁꯨ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯃꯇꯦꯡ ꯈꯤꯠꯇꯗ ꯑꯣꯏꯔꯁꯨ ꯄꯥꯡꯒꯦ ꯅꯪꯒꯤ ꯅꯋꯣꯡꯗꯨ ꯎꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯪꯕꯤ ꯏꯀꯥꯏꯃꯟꯕꯩ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯕꯤ ꯆꯠꯈ꯭ꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯀꯥꯏꯕꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯛꯂꯤ ꯏꯃꯨꯡ ꯑꯅꯤ ꯀꯟꯅ ꯌꯥꯅꯗ꯭ꯔꯗꯨꯅ ꯈꯔ ꯂꯥꯞꯊꯣꯛꯅꯔꯛꯄ ꯃꯇꯥꯡꯗꯨꯅꯤ ꯇꯣꯝꯆꯧꯅ ꯑꯁꯪꯕꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤ ꯏꯃꯨꯡ ꯑꯅꯤꯁꯦ ꯀꯩꯗꯧꯉꯩꯗ ꯌꯥꯁꯤꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯁꯤ ꯑꯩ ꯅꯪꯕꯨ ꯄꯨꯔꯒꯦꯅ ꯆꯞ ꯌꯨꯡꯅ ꯊꯣꯛꯂꯛꯑꯕꯅꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯄꯨꯝꯅꯃꯛ ꯑꯩ ꯊꯦꯡꯅꯕ ꯉꯝꯂꯅꯤ ꯈꯟꯅ ꯂꯥꯛꯂꯕꯅꯤ ꯑꯩꯅ ꯁꯦꯜꯒ ꯂꯣꯏꯅ ꯄꯨꯔꯛꯂꯤ ꯆꯠꯈ꯭ꯔꯁꯤ ꯀꯅꯥꯅꯁꯨ ꯏꯕꯥꯅꯤꯕꯨ ꯃꯁꯛ ꯈꯪꯂꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯨꯔꯁꯤ ꯃꯗꯨ ꯑꯩ ꯉꯝꯃꯣꯏ ꯇꯥꯗ
ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯒ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯀꯌꯥꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯆꯠꯂꯕꯗꯤ ꯑꯩꯕꯨꯗꯤ ꯅꯪꯒ ꯊꯨꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯣꯏꯅ ꯇꯥꯒꯅꯤ ꯅꯣꯏꯒꯤ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯕ ꯅꯃꯥꯅꯄꯥꯗꯨꯅ ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯥ ꯏꯄꯥꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯈꯣꯡꯒꯣꯏꯅꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯏꯟꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯉꯝꯃꯔꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕ ꯎꯗꯣꯏ ꯁꯔꯨꯛ ꯑꯩ ꯏꯊꯟꯇ ꯑꯋꯥꯕꯗꯣ ꯈꯪꯖꯈꯤꯕꯅ ꯐꯩ ꯑꯁꯪꯕꯤ ꯑꯩ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯅꯕ ꯉꯝꯃꯣꯏꯌꯦ ꯑꯍꯜ ꯃꯁꯤꯟ ꯌꯥꯅꯗꯕꯗꯨꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯔꯒ ꯂꯩꯕ ꯉꯝꯒꯅꯤ ꯃꯆꯥꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯃꯛ ꯉꯥꯛꯄꯤꯔꯗꯧꯅꯤ ꯑꯁꯪꯕꯤ ꯅꯪ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯪꯒ ꯀꯥꯏꯅꯔꯒ ꯑꯩ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯒꯅꯤ ꯗꯥꯗꯥ ꯑꯩꯕꯨ ꯑꯃꯨꯛ ꯊꯦꯝꯂꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ ꯅꯪꯁꯨ ꯅꯪꯒꯤ ꯐꯗꯧꯕ ꯂꯝꯕꯤꯗ ꯆꯠꯆꯈꯣ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯒꯤ ꯈꯜꯂꯒꯦ ꯃꯪꯂꯥꯟꯗ ꯇꯥꯎꯔꯝꯕ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯇꯣꯝꯆꯧ ꯑꯁꯪꯕꯤꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯪꯕꯤꯒ ꯊꯦꯡꯅꯔꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯊꯦꯡꯅꯗꯦ ꯊꯦꯡꯅꯔꯕꯁꯨ ꯑꯁꯪꯕꯤꯅ ꯍꯦꯛꯇ ꯂꯣꯠꯂꯒ ꯂꯩꯈꯤꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯇꯣꯝꯆꯧ ꯉꯥꯏꯔꯒ ꯂꯩꯕꯗ ꯑꯁꯪꯕꯤꯅ ꯂꯥꯛꯄꯒ ꯇꯥꯟ ꯆꯥꯟꯅꯈ꯭ꯔꯦ ꯇꯣꯝꯆꯧꯅ ꯅꯪ ꯑꯩ ꯎꯗꯅꯕꯨ ꯂꯣꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯪꯕꯤ ꯑꯩꯅ ꯅꯪꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯅꯤꯡꯗꯨꯅ ꯉꯥꯏꯔꯛꯄꯅꯤ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯤ ꯂꯣꯠꯄ ꯅꯠꯇꯦꯗ ꯗꯥꯗꯥ ꯇꯥꯟ ꯆꯥꯟꯅꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯗꯥꯗꯥꯅ ꯑꯩꯒ ꯎꯅꯅꯤꯡꯉꯤꯕꯨ ꯀꯩ ꯂꯩꯒꯦ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯒꯤ ꯅꯑꯣꯡꯁꯤ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯗꯨꯅ ꯅꯪꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯎꯁꯤꯠꯇꯕꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯁꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯅꯕꯨꯡꯅ ꯏꯆꯜꯕꯨ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯗꯥꯗꯥ ꯑꯩ ꯐꯅ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯈꯟꯕꯗꯤ ꯂꯩꯇꯦ ꯏꯆꯝ ꯆꯝꯅ ꯏꯆꯜ ꯅꯨꯄꯤꯒꯨꯝ ꯈꯟꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯁꯤ ꯂꯧꯁꯤꯜꯂꯨ ꯅꯪꯅ ꯁꯤ ꯂꯧꯗ꯭ꯔꯗꯤ ꯇꯥꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯒꯅꯦ ꯑꯩ ꯋꯥ ꯑꯃꯒ ꯍꯥꯏꯒꯦ ꯅꯪ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤꯗꯣ ꯑꯗꯨ ꯀꯣꯛꯅꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯣ ꯑꯗꯨꯒ ꯅꯪꯅ ꯁꯦꯜꯗꯣ ꯂꯩꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯤꯡꯉꯛꯎ ꯑꯩꯗꯤ ꯁꯦꯟꯗꯣꯏꯒ ꯑꯃꯠꯇ ꯂꯧꯕꯤꯔꯣꯏ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯅꯕ ꯍꯣꯠꯅꯖꯧ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝ ꯑꯃꯗ ꯑꯗꯨꯝ ꯂꯥꯛꯂꯒ ꯁꯦꯜꯗꯣ ꯂꯧꯔꯔꯣ ꯑꯩꯒꯤ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯪꯕꯤ ꯃꯌꯥꯝꯒꯤ ꯁꯦꯟꯗꯣꯏ ꯃꯌꯥꯝꯁꯤꯅ ꯉꯥꯎꯔꯒ ꯂꯩꯕ ꯇꯥꯟꯖꯥ ꯑꯣꯏꯕꯗꯨꯗ ꯏꯀꯥꯏ ꯏꯀꯤ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯁꯦꯜꯗꯨ ꯂꯧꯔꯦ ꯑꯗꯨꯕꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯃꯥ ꯃꯌꯥꯝꯒꯤ ꯁꯦꯟꯗꯣꯜꯗꯨ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯤꯊꯣꯛꯄꯗꯤ ꯉꯝꯂꯤ ꯈꯔꯗꯤ ꯃꯊꯥ ꯏꯪꯖꯔꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯪꯅ ꯂꯩꯕꯗꯤ ꯉꯝꯂꯨꯅꯤ ꯑꯉꯥꯎꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯖ꯭ꯋꯥꯔꯗ ꯁꯦꯜ ꯃꯥꯡꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯪꯄꯨꯗ ꯄꯨꯁꯤꯜꯂꯒ ꯁꯥꯟꯅꯔꯨꯕ ꯃꯌꯥꯝꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯅ ꯁꯦꯜ ꯊꯧꯕꯗꯤ ꯑꯗꯨꯝ ꯂꯥꯛꯂꯤ ꯑꯁꯪꯕꯤ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯄꯨꯅꯕꯅꯦ ꯍꯥꯏꯗꯨꯅ ꯍꯤꯟꯖꯥꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯏꯇꯩꯃ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯦ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯥꯖꯗꯅ ꯅꯪꯕꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯩꯒꯦ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯊꯥꯖꯗꯅ ꯂꯥꯛꯄꯗꯤ ꯏꯇꯩꯃ ꯑꯩꯁꯦ ꯅꯍꯥꯟ ꯇꯥꯗꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯈꯤꯕꯅꯤ ꯑꯩꯁꯨ ꯂꯩꯗꯅ ꯄꯤꯈꯤꯕ ꯅꯠꯇꯦ ꯇꯥꯗꯅ ꯑꯊꯨꯕꯒꯤꯅꯤ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯩꯁꯨ ꯀꯅꯥ ꯅꯠꯇꯦ ꯂꯩꯀꯥꯏ ꯏꯄꯥ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯃꯒꯤ ꯑꯊꯨ ꯑꯀꯥꯏ ꯑꯃꯅ ꯃꯦꯟꯅꯒꯗꯕꯅꯤ ꯈꯟꯗꯨꯅ ꯄꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯃꯈꯥꯏ ꯑꯃ ꯁꯨꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯇꯥꯗꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯤꯕꯅꯤꯅ ꯁꯦꯜꯗꯣ ꯃꯊꯧ ꯇꯥꯔꯛꯏ ꯇꯥꯗꯗꯨ ꯊꯦꯡꯅꯒꯦꯁꯨ ꯐꯪꯗ꯭ꯔꯤ ꯑꯗꯨꯅ ꯏꯇꯩꯃꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯏꯍꯦ ꯅꯪꯉꯣꯟꯗꯩꯁꯨ ꯑꯃꯨꯛ ꯂꯧꯕꯤꯔꯕ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯁꯦꯜ ꯄꯨꯔꯝꯗꯕ ꯃꯤꯁꯦ ꯂꯩꯇꯦꯗ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯔꯅꯨ ꯏꯇꯩꯃ ꯉꯁꯤꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯌꯦꯡꯗꯣ ꯏꯇꯩꯃ ꯄꯤꯔꯒꯦ ꯍꯣꯏꯗ ꯏꯇꯩꯃ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡꯗꯣ ꯑꯩ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯉꯥꯏꯍꯥꯛ ꯆꯠꯊꯣꯔꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯊꯪ ꯅꯣꯏ ꯇꯥꯗꯅ ꯁꯦꯜ ꯍꯪꯉꯛꯑꯁꯨ ꯄꯤꯔꯨꯔꯅꯨ ꯂꯩꯇꯦꯗ ꯍꯥꯏꯔꯣ ꯏꯇꯩꯃꯅꯒ ꯁꯦꯜ ꯂꯩꯇꯕꯅꯤ ꯃꯥꯅ ꯄꯨꯁꯤꯜꯂꯝꯃꯒ ꯑꯩꯅ ꯑꯃꯨꯛ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯏꯇꯩꯃꯁꯨ ꯌꯥꯝ ꯋꯥꯔꯦ
ꯇꯥꯗꯗꯨ ꯏꯇꯩꯃꯅ ꯋꯥꯔꯤ ꯈꯔ ꯈꯔ ꯁꯥꯕꯤꯌꯨꯅꯦ ꯏꯇꯩꯃꯅ ꯋꯥꯅ ꯍꯣꯠꯅꯔꯁꯨ ꯇꯥꯗꯅ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯍꯟ ꯂꯩꯔꯤ ꯑꯗꯨꯗꯤ ꯏꯇꯩꯃ ꯍꯦꯟꯅ ꯋꯥꯔꯛꯀꯅꯤ ꯁꯥꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧ ꯀꯔꯤꯒꯨꯝꯕ ꯁꯦꯜꯁꯤ ꯍꯦꯛ ꯄꯤꯍꯧꯗ꯭ꯔꯕ ꯌꯨꯝꯁꯤꯗ ꯊꯨꯒꯥꯏꯕꯒ ꯀꯧꯈꯥꯏꯕꯒ ꯁꯤꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯩꯕꯨꯁꯨ ꯐꯨꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯒ ꯏꯃꯨꯡꯁꯤ ꯈꯔ ꯏꯪꯉꯤꯗꯣ ꯑꯗꯨꯅ ꯑꯩꯁꯨ ꯂꯩꯕ ꯂꯩꯇꯕ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯤꯔꯒ ꯊꯥꯗꯣꯛꯂꯕꯅꯤ 이대마 ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯕꯨ ꯁꯦꯜꯁꯨ ꯃꯥꯡꯅꯤ ꯇꯥꯗꯒꯤ ꯃꯁꯥꯁꯨ ꯁꯣꯛꯆꯤꯜꯂꯛꯀꯅꯤ ꯃꯗꯨ ꯂꯥꯌꯦꯡꯕꯗꯅ ꯍꯦꯟꯅ ꯑꯃꯨꯛ ꯁꯦꯜ ꯆꯪꯅꯤ ꯑꯗꯨꯅ ꯏꯇꯩꯃ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯊꯤꯡꯍꯧꯀꯣ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯁꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤ ꯊꯕꯛꯁꯨ ꯌꯥꯝ ꯀꯜꯂꯤ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯇꯦ ꯑꯉꯥꯎꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯕꯒꯤ ꯃꯍꯨꯠꯇ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯈꯠꯅꯕ ꯇꯣꯏꯅ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯪꯕꯤꯅ ꯐꯥꯊꯔꯒ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯁꯪꯕꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯅꯤꯡꯊꯦꯝꯖꯥꯎ ꯌꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯁꯥꯎꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯁꯥꯊꯤꯅ ꯈꯠꯅꯩ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯇꯨꯁꯨ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯅꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯥꯅ ꯀꯣꯜꯂꯤꯛ ꯐꯦꯡꯂꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯅꯤꯡꯊꯦꯝꯖꯥꯎ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤꯅ ꯁꯣꯏꯗ꯭ꯔꯦꯗꯣ ꯈꯠꯅꯕ ꯁꯣꯏꯗꯅ ꯍꯧꯔꯛꯂꯅꯤ ꯑꯩꯁꯨꯕ ꯈꯤꯇꯪꯗ ꯉꯟꯅ ꯂꯣꯏꯁꯤꯟꯒꯦꯁꯦ ꯍꯦꯛꯇ ꯉꯝꯍꯧꯗꯕ ꯃꯣꯏꯁꯨ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯅꯕꯤꯔꯗꯤ ꯐꯗꯧ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯣ ꯐꯦꯡꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯆꯪꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯟꯗꯤ ꯍꯜꯂꯛꯏꯕꯣꯏꯔꯦ ꯍꯥ ꯀꯔꯤꯒꯤ ꯍꯜꯂꯛꯏꯅꯣ ꯅꯋꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯅꯁꯛꯇꯤ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯦꯛꯑꯣꯛꯇꯕꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯋꯥꯅꯒ ꯍꯜꯂꯛꯄꯅꯤ ꯂꯋꯥꯏꯗꯒꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯁꯤꯕꯨ ꯀꯩꯅꯣ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯅꯤꯡꯗꯨꯅ ꯍꯜꯂꯛꯄ ꯅꯠꯇꯦ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯈꯟꯊꯔꯒꯁꯨ ꯉꯥꯡꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯇꯥꯅꯤꯡꯗꯦꯅꯦ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯅꯨꯃꯤꯠ ꯂꯩꯁꯤꯜꯂꯛꯄꯒ ꯃꯀꯣꯟ ꯆꯪꯅꯤ ꯈꯪꯉꯤꯅꯤ ꯅꯪꯗꯤ ꯅꯨꯃꯤꯠ ꯇꯥꯒꯦꯔ ꯇꯥꯔꯣꯏꯔ ꯍꯟꯖꯤꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯄ ꯏꯃꯨꯡꯁꯦ ꯅꯪꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯩ ꯂꯩꯔꯤꯁꯦ ꯅꯪ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯪꯅ ꯅꯋꯥ ꯉꯥꯡꯅꯔꯒ ꯂꯩꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯗ꯭ꯔꯥ ꯍꯥ ꯑꯩꯅ ꯄꯥꯏꯔꯤꯕ ꯎꯇꯞꯁꯤꯅ ꯊꯣꯡꯕꯗ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯆꯠꯂꯣ ꯌꯨꯝꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯌꯨꯝꯁꯦ ꯑꯣꯛꯇꯕꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯁꯨꯝ ꯂꯩꯔꯒ ꯑꯩꯁꯦ ꯏꯀꯥꯏꯕ ꯁꯨꯝ ꯅꯪꯗꯧꯔꯤ ꯃꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯂꯩꯔꯤꯈꯩ ꯑꯩ ꯏꯪꯅ ꯂꯩꯕ ꯐꯪꯂꯔꯣꯏ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯍꯟꯗꯕ ꯃꯤꯅ ꯑꯩ ꯎꯔꯒ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯅꯠꯇꯤꯌꯦ ꯁꯦꯜ ꯇꯥꯟꯕꯅꯦ ꯆꯠꯂꯤꯁꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯉꯥꯡꯅꯕꯅꯣ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯅꯨꯄꯤꯁꯤꯅ ꯁꯦꯜ ꯇꯥꯜꯂꯤꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯑꯃꯨꯛ ꯕꯗꯅꯥꯝ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯇꯧꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯅꯨꯊꯪꯁꯤꯗ ꯈꯠꯅꯒꯨꯝꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯣꯗꯅ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯤꯌꯦ ꯇꯨꯀꯠꯆꯩꯌꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯃꯋꯥ ꯉꯥꯡꯅꯕꯤ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯃꯐꯝꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯁꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯕ ꯁꯦꯡꯂꯕ ꯌꯨꯝꯅꯤ ꯅꯪꯅ ꯃꯥꯡꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯉꯁꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯅꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯀꯦꯅ ꯍꯣꯠꯅꯔꯕ ꯅꯪ ꯍꯤꯡꯗ꯭ꯔꯤ ꯈꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯅꯤꯡ ꯇꯝꯅ ꯄꯥꯏꯖꯈ꯭ꯔꯣ ꯊꯥꯗꯣꯛꯂꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯉꯥꯡꯅꯁꯤ ꯆꯩꯗꯣ ꯑꯝꯇ ꯊꯝꯃꯨ ꯑꯁꯪꯕꯤꯅ ꯊꯦꯝꯂꯒ ꯆꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯑꯁꯪꯕꯤꯕꯨ ꯇꯥꯟꯅꯗꯅ ꯀꯜꯂꯤ ꯑꯁꯪꯕꯤ ꯀꯣꯏꯆꯦꯟꯗꯨꯅ ꯈꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯕꯒꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯝꯅꯒ ꯃꯝꯕꯅꯤ ꯂꯝꯕꯤꯗ ꯃꯤꯁꯨ ꯄꯥꯛꯅ ꯆꯠꯅꯗ꯭ꯔꯤ ꯇꯥꯟꯖꯥꯁꯤꯗ ꯇꯣꯝꯆꯧꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯗꯤ ꯂꯋꯥꯏ ꯃꯁꯝ ꯆꯞ ꯌꯨꯡꯉꯤ ꯍꯣꯏ ꯀꯅꯥꯅꯣꯅꯦ ꯑꯃꯝꯕꯁꯤꯗ ꯀꯥꯆꯤꯟꯗꯨꯗ ꯀꯞꯂꯤꯕꯗꯨꯕꯨ ꯃꯁꯤꯕꯨ ꯍꯥꯏꯅꯕꯤꯗ ꯑꯣꯏꯔꯖꯥꯠꯂ ꯑꯩꯕꯨ ꯆꯦꯜꯍꯧꯔꯁꯤꯔꯅꯤ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯨ ꯅꯔꯣꯜꯒ ꯊꯣꯛꯇ꯭ꯔꯣ ꯑꯁꯪꯕꯤꯅ ꯗꯥꯗꯥ ꯑꯩ ꯑꯁꯪꯕꯤꯅꯤ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯑꯃꯝꯕꯁꯤꯗ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯨꯔꯦꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯨ ꯀꯅꯥꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯒꯦ ꯍꯥꯏꯌꯨꯁꯤ ꯀꯩꯁꯨ ꯇꯧꯗꯦ ꯗꯥꯗꯥ ꯏꯍꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ
ꯑꯩꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯃꯝꯕ ꯂꯝꯕꯤꯁꯤꯗ ꯅꯊꯟꯇ ꯀꯞꯂꯒ ꯂꯩꯔꯝꯃꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅ ꯏꯕꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯅꯋꯣꯡꯁꯤ ꯌꯨꯝꯗ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯅꯪꯕꯨ ꯑꯁꯪꯕꯤꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ ꯇꯣꯝꯆꯧꯅ ꯊꯦꯝꯕꯤꯔꯤ ꯃꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯂꯥꯛꯄꯗ ꯑꯁꯪꯕꯤꯒ ꯇꯣꯝꯆꯧꯒ ꯑꯃꯝꯕꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯂꯥꯟꯅ ꯂꯧꯈ꯭ꯔꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯍꯩꯃꯥ ꯃꯁꯤꯕꯨ ꯃꯅꯤꯡꯂꯣꯝꯒꯤ ꯑꯁꯪꯕꯤꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯃꯥꯗꯤ ꯅꯨꯡꯗꯥꯡ ꯑꯃꯝꯕꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯏꯅꯦ ꯍꯩꯃꯥ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯑꯃꯝꯕꯁꯤꯗ ꯅꯨꯄꯥꯁꯤꯒ ꯀꯩꯗꯧꯔꯤꯅꯣꯕ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯀꯟꯖꯩ ꯋꯥꯁꯨ ꯌꯥꯝ ꯋꯥꯖꯔꯦ ꯍꯥꯏꯅ ꯀꯌꯥꯗ ꯆꯝꯅ ꯈꯜꯂꯨꯏꯕ ꯑꯗꯨꯒ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯆꯠꯂꯤꯄꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯏꯃꯨꯡ ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯃꯋꯥꯗꯨ ꯐꯪꯉꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨꯗ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩ ꯃꯆꯥꯅꯨꯄꯥꯗꯨ ꯐꯪꯉꯤ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯉꯥꯎ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤ ꯃꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯦ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯇꯨꯀꯠꯆꯩꯗ ꯂꯥꯏꯃ ꯅꯨꯄꯥꯁꯤꯁꯨ ꯃꯇꯨ ꯃꯆꯥꯒ ꯑꯃꯠꯇ ꯂꯩꯇꯖꯥꯠꯂꯣ ꯏꯆꯦ ꯀꯥꯟꯅꯗꯦ ꯑꯣꯛꯇꯕꯨ ꯑꯣꯛꯇꯕꯤ ꯑꯅꯤꯁꯦ ꯂꯩꯀꯥꯏ ꯍꯧꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯁꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯣꯏꯅꯦ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯂꯩꯀꯥꯏ ꯄꯥꯏ ꯅꯪ ꯂꯩ ꯑꯅꯤꯁꯦ ꯆꯦꯟꯈꯤꯅꯤ ꯁꯪꯂꯝꯃꯨ ꯑꯩ ꯃꯤ ꯈꯔ ꯈꯣꯝꯃꯨꯒꯦ ꯀꯩꯅꯥ ꯀꯠꯊꯣꯛꯁꯤ ꯑꯁꯪꯕꯤꯅ ꯏꯆꯦ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯕꯤꯅꯣ ꯅꯅꯥꯎꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯀꯣ ꯏꯆꯦ ꯍꯣꯏꯅ ꯂꯥꯟꯅ ꯂꯧꯕꯤꯔꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯁꯥꯎꯅꯕꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯂꯒ ꯀꯞꯄꯗ ꯇꯥꯗꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯕꯇꯅꯤ ꯏꯕꯥꯅꯤ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯏꯕꯦꯝꯃ ꯍꯨꯔꯥꯟꯕꯅ ꯑꯩ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗ ꯍꯥꯏꯔꯛꯂꯣꯏ ꯅꯪꯒꯤ ꯇꯥꯠꯇꯣ ꯇꯥꯅꯤꯡꯗꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯧꯕ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯅꯤꯗꯨ ꯀꯩꯅꯥ ꯀꯠꯄꯤꯔꯤ ꯑꯁꯪꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯇꯣꯝꯆꯧꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯃꯥꯜꯅ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯃꯤ ꯍꯥꯟꯅꯗꯩ ꯁꯥꯎꯅ ꯂꯩꯔꯝꯕ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈꯤ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯑꯁꯪꯕꯤ ꯑꯔꯥꯟꯕ ꯑꯗꯨꯃꯛ ꯇꯥꯈꯤ ꯑꯁꯣꯝꯗꯁꯨ ꯇꯣꯝꯆꯧꯅ ꯑꯁꯪꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯨ ꯑꯍꯥꯟꯕꯗ ꯈꯔꯗꯤ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯈꯜꯂꯛꯄꯗ ꯁꯥꯎꯕ ꯐꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯏꯃꯨꯡꯗꯨꯗꯤ ꯑꯁꯪꯕꯤ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝ ꯃꯥꯟꯗ꯭ꯔꯦ ꯐꯤꯕꯝ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯁꯪꯕꯤꯗꯤ ꯃꯤꯡꯆꯠ ꯊꯤꯖꯔꯕꯁꯨ ꯃꯄꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯁꯦꯜꯒꯤ ꯑꯋꯥꯕꯁꯨ ꯑꯃꯠꯇ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ ꯇꯣꯝꯆꯧꯅ ꯑꯁꯪꯕꯤ ꯏꯕꯥꯅꯤꯁꯦ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯨꯡꯅꯗ꯭ꯔꯕꯁꯨ ꯍꯅꯨꯔꯀꯥꯟꯁꯤꯗꯗꯤ ꯊꯨꯡꯅꯔꯦꯅꯦꯀꯣ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯊꯨꯡꯅꯔꯔꯣꯏ ꯀꯥꯏꯅꯔꯅꯤ ꯈꯟꯕꯩ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯨꯔꯒ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯗ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯑꯁꯪꯕꯤꯅ ꯅꯍꯥꯟꯋꯥꯏ ꯏꯕꯥꯅꯤꯅ ꯀꯥꯏꯅꯅꯤꯡꯗ ꯊꯃꯣꯏ ꯆꯥꯛꯅ ꯀꯥꯏꯅꯈꯤꯕꯗꯨꯗ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯊꯨꯡꯅꯍꯜꯂꯤꯕ ꯖꯥꯠꯅꯤ ꯅꯪꯁꯦ ꯑꯃ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯂꯩꯔꯤꯉꯩꯗꯗꯤ ꯅꯁꯛꯀꯁꯤ ꯌꯥꯝ ꯊꯤꯔꯝꯕꯅꯤ ꯅꯌꯥꯡꯒ ꯀꯪꯇ꯭ꯔꯤꯛ ꯀꯪꯗꯅ ꯀꯨꯆꯨꯁꯨ ꯇꯥꯏꯐꯦꯠ ꯇꯥꯗꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯐꯖꯔꯦꯁꯦ ꯅꯪ ꯂꯩꯁꯥꯔꯤꯉꯩꯒꯤ ꯐꯖꯕꯗꯨ ꯍꯟꯗꯦꯀꯣ ꯅꯅꯥꯒꯤ ꯁꯅꯥꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯥꯁꯤ ꯍꯥꯞꯄꯤꯅꯦ ꯑꯣ ꯍꯧꯖꯤꯛꯅ ꯇꯥꯗꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯐꯖꯔꯛꯂꯤꯕ ꯐꯖꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯇꯥꯗꯁꯨ ꯐꯖꯕ ꯍꯟꯗ꯭ꯔꯤꯀꯣ ꯅꯁꯥꯒꯗꯨ ꯇꯅꯥꯜꯂꯗꯅ ꯇꯥꯗꯅ ꯁꯦꯠ ꯆꯥꯕ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯆꯩꯗ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯅꯥꯀꯟꯗꯒꯤ ꯑꯣ ꯅꯣꯏꯒꯤ ꯐꯖꯕ ꯁꯩꯊꯥꯅꯕꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯐꯖꯅ ꯐꯝꯂꯒ ꯁꯩꯊꯥꯅꯔꯣ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯊꯣꯛꯈꯤꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ ꯑꯁꯪꯕꯤꯅ ꯐꯔꯦꯅꯦ ꯁꯦ ꯑꯉꯥꯡ ꯃꯃꯥꯡꯗ ꯍꯦꯛ ꯆꯣꯞꯄꯤꯗ ꯍꯅꯨꯊꯪꯁꯤꯗ ꯏꯀꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤ